My dear students, welcome to my channel. Angangsa Shargi Mamangi class ta Taramathoi Shuba para Irabot Hariba Paraje Takulodre Rashi Shargi Channel Shigi Makasa Tarapoina Aruba Wagi Wahanto Shidum Anganja Larita Yaurabarina Dum Nasana Pazaro Yareko Aduna Rashi Channel Shigi Makasa Tarapoina Togadori Baze Nainava page number 69 amuka hana haike kwa sar nashigi sargi channel jigi class hoina Nainava page number 69 question number 1 sinna khungadaba question jidum anga jan noigi dum lairikta dum yengo ko dum pa khumje mon monataro pa khum dum anira haira ke ko dum question number 1 sinna khungadaba kokta irabot kanano haiba sigi question jigi pa khumje ani thona haiba yai gentai ko hayang 1 mark da hangagana atiam baje khumo aduga 2 mark da hangagana asang baje khumo aduga karigumba ani jigi manung da noina aphaba iningba madum iraga sidum yare kashu kai dredam pa khumda Irabot Manipur gi Samasta Lairiba Patraba Amadi Aranba Sanabi Shin Asibu Mutanaba Hwanabada Asauba Taudang Laukiba Neta Amani Haiba Amuka Hageko Irabot Manipur gi Samasta Lairiba Patraba Amadi Aranba Sanabi Shin Asibu Mutanaba Hwanabada Asauba Taudang Laukiba Neta Amani Haina Kungadaba Shi Kumagasu Yare Natragana Atopa Amaze Kunga Haragana Irabot Imalaiba Manipur Gidama Tawai Katkiba Atwoiba Neta Amani Haina Kungadaba Amuka Hageko Irabot Imalaiba Manipur Gidama Tawai Katkiba Atwoiba Neta Amani Haina Kungadaba question number Shamda Irabotpu Jananeta Kauriba Karigino Haiba Pakumda Irabotpu Jananeta Kauribagi Maramdi Tabak Tauram Kudimakta Miyamgi Yaipanabagi Damakta Laiba Miyamgi Lusingba Waibagini Haina Kungadaba Amuka Hageko Irabotpu Jananeta Kauribagi Maramdi Tabak Tauram Kudimakta Miyamgi Yaipanabagi Damakta Laiba Miyamgi Lusingba Waibagini Haina Kungadaba Next question number Lai Irabot Kadai da Pokibage Haiba question number Lai Pakunda Irabot Bishom Wainam Lekai Impal da Poki Haina Kungadaba Amuka Hageko Irabot Bishom Wainam Lekai Impal da Poki Haina Kungadaba question number Mita Irabot Kadaida Lairik Tamkibage Haiba question number Miki Pakunda Irabot Zonaston School Amadi Daka da Lairik Tamki Haina Kungadaba Amuka Hageko Irabot Zonaston School Amadi Daka da Lairik Tamki Haina Kungadaba question number Pada Irabot Karamba Mapanda Nonga Kibage Haiba Pagi Pakumda Irabot Barmagi Tangbo Shedo Kulda Typhoid Naratuna Nonga Ki Haiba Amuka Hageko Irabot Barmagi Tangbo Shedo Kulda Typhoid Naratuna Nonga Ki Haina Kungadaba Masiga Loina question number 1 Sinna Kungadaba Gi Loire Mathang question number 2 Iraga Kungadaba Iraga Kungadaba question number Kokta Angang Woiringaigi Irabot Ki Punshigi Maramda Iu Haiba Pakumda Angang Woiringaigi Irabot Ki Punshigi Maramdadi Apokpa Apopi Anima Yamna Angang Woiringaida Laikidabana Manebia Mana Yoktuna Mahai Masing Tamlaki Yamna Mabudi Laiba Apaba Mahairoi Waina Hauraki School da Laikaida Apaba Sanaroi Waiki
ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯗ ꯍꯥꯏꯅꯕ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯑꯣꯏꯈꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯒꯤ ꯊꯕꯛꯇꯁꯨ ꯃꯥꯡꯖꯤꯜ ꯊꯥꯅ ꯍꯦꯛ ꯍꯦꯛ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2 ꯀꯣꯛ ꯄꯥꯈꯨꯝ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯏꯔꯥꯕꯣꯠꯀꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯗꯕꯅ ꯃꯅꯦꯕꯦꯝꯃꯅ ꯌꯣꯛꯇꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯛꯈꯤ ꯌꯥꯝꯅ ꯃꯕꯨꯗꯤ ꯂꯩꯕ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯁ꯭ꯀꯨꯜꯗ ꯂꯩꯀꯥꯏꯗ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯑꯣꯏꯈꯤ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯗ ꯍꯥꯏꯅꯕ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯑꯣꯏꯈꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯒꯤ ꯊꯕꯛꯇꯁꯨ ꯃꯥꯡꯖꯤꯜ ꯊꯥꯅ ꯍꯦꯛ ꯍꯦꯛ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ Next question number 3 ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯁꯥ ꯃꯎ ꯑꯃꯗꯤ ꯂꯝꯆꯠ ꯐꯅꯅꯕ ꯏꯔꯥꯕꯣꯠꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕ Question number 3 ꯒꯤ ꯄꯥꯎꯈꯨꯝꯗ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯁꯥ ꯃꯎ ꯑꯃꯗꯤ ꯂꯝꯆꯠ ꯐꯖꯅꯕ ꯏꯔꯥꯕꯣꯠꯅ ꯁꯥꯟꯅꯕꯒꯤ ꯀ꯭ꯂꯕ ꯂꯤꯡꯈꯠꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯑꯃꯨꯛꯀ ꯍꯥꯏꯒꯦꯀꯣ Question number 3 ꯄꯥꯎꯈꯨꯝꯗ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯁꯥ ꯃꯎ ꯑꯃꯗꯤ lamsat phajanaba irabona sanabagi club linkhathi haina khungadaba. Next question number laida irabona manipuri sahitya gi kari tawkhibage haiba. Question number lai pakhumda irabona manipuri sahitya gi damak tawkhiba singdudi laibak ningba lamsat phajaba samaj ki amotpa singdopa laingak sasan gi ashoiba nainaba asina singbagi wareng saireng kaya marom iki sahitya gi sefong kaya puthokpada saru yakhi amadi laibak ningba yawol isai kaya su lengki sur panduna mayamda sakhanki hariba singsini haina khungadaba. Amuka haige question number lai pakhum irabona manipuri sahitya gidamak tawkhiba singdudi laibak ningba lamsat phajaba samaj ki amotpa singdopa laingak sasan gi ashoiba nainaba asina singbagi wareng saireng kaya marom iki sahitya gi sefong kaya puthokpada saru yakhi amadi laibak ningba yawol isai kaya su lengki sur panduna mayamda saghanki hariba singsini haina khungadaba. Next question number mid irabona karigidama miraibaki firol sing mai thakibano haiba. Pakhumda irabona Gandhiji gi Swadeshi Andolan gi paringda laingakpa singna sathariba niti niyam adubu yaningdaba phongdoktuna miraibaki firol sing mai thakibani haina khungadaba. Amuka hage ko irabona Gandhiji gi Swadeshi Andolan gi paringda laingakpa singna sathariba niti niyam adubu yaningdaba phongdoktuna miraibaki firol sing mai thakibani haina khungadaba. Next question number 4 karigidama irabona mirot oikibano. Pakhumda ira Manipurda miyamna khanjaba mihusingna laingak sasan paihangadabani haibagi akanba ihau sagatki masigidama irabona mirot oikibani haina khungadaba. Next question number 5 gi pakhum amuka hana haige Manipurda miyamna khanjaba mihusingna laingak sasan paihangadabani haibagi akanba ihau sagatki masigidama irabona mirot oikibani haina khungadaba. Next question number 9 irabot ing kumja kayagi karithada kadaida aroiba yahib tankibage haiba. Pakhumda irabot ing kumja lisingamaga samapal yankai mathoigi September thada Barmagi tangbo sedo khulda aroiba yahib tanki haina khungadaba. Amuka haige ko
इराबोट इंग कुमजा लिसिंग अमगा चामापल यांखै माथोइगी सेप्टेम्बर थादा बर्मागी तांबो सेदो खुलदा अरोइबा याहिब तानखि हाइना खुंगदोइबा ग्यान तारेको आजा मासिगा लोइना चैप्टर 11 इराबोट की क्वेश्चन आंसर नैनाबा लोरे अदुना माथांदा पेज नंबर 70 लोल नैनाबदा यांगाजिको आंजा लोल नैनाबा मुना ताको आंजा अदुम लाइक यावबा ngakani muna taro aduga dum laik ta yawa sa parake ko karigumba thabak ama tawbagi matamga mari lainana bab ki masakta ahong ba lakbabu grammar da tense haina khangnayaba yantare ko tense kadai bu ko bage hairagadi sikhunggadaba amuka haige karigumba thabak ama tawbagi matamga मारी लाइनाना बाप की मासक्ता अहोंबा लाकबाबू ग्रामर दा टेंस हाइना खंगनै और टेंस हाइना कौई हाइना खुंगदबा क्वेश्चन अमा लैरको मथंगदा लोल खुदिंगमाकी टेंस लैगनी हाइबागी अकक्नबा नियम अमा लैते होरेन क्वेश्चन दु जावरकनी को लोल खुदिंगमाकी टेंस लैगनी हाइबागी अकक्नबा नियम लैब्रा हाइरगदी लैते हाइना खुंगदोइबा अमुका हाइगे लोल खुदिंगमाकी टेंस लैगनी हाइबागी अकक्नबा नियम अमा लैते मियेंग असिदा मणिपुर की लोंदा टेंस लैब्रा लैतबरा हाइना माखादा पिरिबा खुदामसिंग असिदगी नैनाबा यायबको मणिपुर टेंस की डेफिनेशन हाइग्रे लोल खुदिंगमासिंगजी टेंस लैगनी हाइबागी नियम अकक्नबा लैब्रा लैतबरा हाइबा मा यावग्रे लोइना हौजी अखोइगी मणिपुरी लोन्स दैदा टेंस लैब्रा लैतबरा हाइबदो नैनारे अदुना येंगाजिको पारगा लैते हाइबदो खंगाजे कोकता राम नुमित खुदिंगी साक्षाय शम राम ngarang साक्षाय लाई राम ngasai ayuk साक्षाय मीत मणिपुरी सिंगना साक्षाय मथकी वाही पर्यंग सिंह आतिया ई असिदा साबगी थबक असि लोइख्रे हाइबसी ngasai को ngasai ngarang haibasina phongdo i haiba yadai ko amkai ko mathaki wahi pareng sing atia i asida sabagi thabak asi loi kre haibasi ngasai ngarang haibasina phongto yabako mathaki wahi pareng a i haije samga lai ga waigadani ko printing mistake ni ko samga lai asida sabagi thabak asi loi khre haibasi ngasai haibasina ram ngasai ayuk saksai amana ram ngarang saksai haiba wahi pareng ani jibuni ko haiba ngasai ngarang haibasina phongto i aduga ahanba amasung aroiba khudam asina ko ahanbagi khudamna ko kamika jeoideba ram hariba nupa amadi manipuri miyam sing numi khudingi saksai haibadi saksabagi hainabi ama taeb ko ahanbagi na ram numi khudingi saksai manipuri sing saksai ko sina ram numi khudingi saksaba amadi manipur da leriba manipuri sina numi khudingi saksaba da bani ko harjam ko parake ko aduga ahanba amasung aroiba khudam asina ram hariba nupa amadi manipuri miyam sing numi khudingi saksai haibadi saksabagi hainabi ama taeba gadar ko anga ahan bagina ram khoktangi mathangsina manipuri miyamna sabagi do wahi pareng khuding da yauriba bab ki masak asidi karimata ahong balaite ba kona ta saba nga tane ba bab se aduna mathaki wahi pareng sing stai da yauriba bab singje ahong bambo laite ba asigumba bab ki masakta ahong balaita ba thabak ama ko taukhre tawi haibana singba phongtopa ngamlabadi madubu aspect haina kaweba aspect kadaibu kobuge haiba hairagadi sikhung gadani ko bab ki masakta ahong balaita ba thabak ama
taukhre tawi haibana chingba phongdopa ngamlabadi madubu aspect haina kawi haina khunggodeba ko bab aspect kadai ko buge hargadi si khunggodeba bab ki masakta ahong balai taba ngasai sai sab ngatane na ko bab to almata ngasai bab ki masak sai da ahong ba amata laitana na thabak ama taukhra na tragana hauji tauraga dina madu phongdop libado madubu aspect kawaya makhagi khudamsing asi amu yango tuamba ngasi ayu thabak taude pada nada tuamba nahan thabak taude silda tuamba thabak sung taude ahan bagina ngasi ayu taudabani nagina nahan taudabani silgina sung taudaba kari haigabde ngaji ko khudamsing asida tau haiba babrut asida de amadi roy haiba woidaba khangnaba wahai masiat suffix amamam hapsile ko taude de gantai ko hapsile masidi tense suffix na teba ko tense da matang khangnaba da tapawat na teba wahai pareng sing asida su ngasi yaure ko kok na pada nahan nada haiba sina thabak adu taurabara tauribra taeba ko ngasi ju taude naha ju taudeba khudam oina harabada til haije silwai ga doini ko silda tuamba hariba nupa asi thabak taudabana magi hainabi adu taeba na tra tuamba thabak sung taude habasna maje thabak tauba hai ko thabak sung taude thabak taude habagi hainabi do taeba maram aduna manipuri luanda tense laitaba aspect waina lai ko laibane ko aduna housing sai hagre manipuri luanda tense laibra hargadi manipuri luanda di tense laite aspect waina laigane aba tendare ko pa khumbius laite lai ko tense haibasi karino manipuri da laibra haiba ko ki pa khum waina sai mako ka hagre karigumba thabak ama taubagi matanga mari lainana bab ki masakta ahong balakpabu grammar da tense haina kawi haina khumani ko manipuri da laibra means manipuri da tense laibra ya laite haina khunggadoi ba ko hoji laite haigre mathang samda aspect haibasi karino haibasina pakhumna bab ki masakta ahong balaitaba thabak ama ko taukhre tawi haibana chingba phongdopa ngamlabadi madubu aspect haina kawi haina khunggadeba manipuri londa khudam manga piduna nainau haiba ko khudam staida dum piriba jini ko ngja somda piriba khudam jini ko da shaidagi noina apamba dum khangkalaga dum iro yare ko question number laida lol khudingmakta tense laigadabani haiba niyam laibra ba simal laite harani ko laite haigre ko tense laite karamna takani haiba ko sigi pakhum waina tense laite haiba si tuamba thabak sutau taude hariba wahai pareng asida tuamba hariba nupa asi thabak taudabana magi hainabi adu taayaba ko magi hainabi do tae maduna masidai tense saude tense laite ana khungadaba kadare ko tense laite karna takani haragadi tense laite haibadu matawasuna takani tuamba thabak sungtau taude hariba wahai pareng asida tuamba hariba nupa asi thabak taudabana magi hainabi adu tai maram aduna manipuri londa tense laite haina khungadeba gandare ko nga next question number mita makhagi wahai pareng sing asi yenglaga thabak adu loikre loidri haibasi karamna khangbage ta haiba ko wanda ram nahal school kade haukre aduna loikre ko ngangja mathangda ram ngasi school sali ko ram asi school sali haujoji sali bani aduna loidri ko mathang 3 da mani ngasai kaithian sali ngasai haugre loigre aduna masi loikre ko mathang question number 4 da haukiba sahida imphal ising shawi haukre loikre aduna masi loikre ko ngangja mathang 5 da handaki sahidi manipur ising shaude handaki sahi hauji loidri hauji hari level pra hauji habna loidri abako aduna loidri banina masi loidri haina khungadaba
gian tare ko anja adom mun ataro khangda ba yaw ko sidum hayang Google Meet da dum hango adum naina minaraji ko adu na aduga mathangi class ta mu nainaraji ngasi gidi lo chalaji ko ngangja mun ati taw chana tai je aduga khangda ba yaw ko sidum lak da phakto ga yaw ko ngangja aduga gyan da da ba ga duna dum Google Meet da hango lo chalaji ko ngangja thanks